ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯂꯦꯝ ꯃꯊꯦꯜ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯁꯤꯜꯂꯦ ꯐꯖꯅ ꯂꯣꯟꯊꯕꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯃꯔꯨꯁꯦ ꯑꯪꯀꯨꯜ ꯐꯖꯅ ꯂꯩꯔꯦ ꯑꯗꯣ ꯌꯦꯔꯨꯝ ꯑꯇꯥꯎꯕ ꯌꯥꯎꯔꯦ ꯑꯗꯨꯗꯩ ꯃꯔꯨ ꯀꯩꯅꯣ ꯁꯤ ꯍꯋꯥꯏ ꯃꯨꯕꯤꯒ ꯀꯥꯡꯒꯧ ꯀꯣꯕꯤꯒ ꯀꯣꯕꯤ ꯐꯨꯜꯒ ꯀꯥꯡꯉꯧꯒ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯃꯨꯡ ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯉꯧꯋꯦ ꯍꯥꯏꯕꯗꯤ ꯍꯥꯎꯋꯦꯕ ꯆꯥꯅꯤꯡꯉꯤ ꯄꯦꯟꯗꯦꯕ ꯁꯤꯗꯤ ꯑꯗꯣ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯤ ꯇꯥꯡꯅꯔꯦ ꯍꯥꯏꯕꯗꯤ ꯑꯃ ꯀꯨꯀꯤꯅ ꯑꯥꯗ ꯄꯨꯁꯤꯜꯂꯛꯄꯗꯣ ꯍꯨ ꯀꯩ ꯀꯥꯞꯁꯤꯜꯂꯦ ꯇꯧꯕꯗꯣ ꯃꯌꯥꯝ ꯀꯥꯞꯁꯤꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯌꯣꯡꯆꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯑꯣꯏꯔꯥꯟꯗ ꯗꯥꯏꯔꯦꯛ ꯆꯠꯂ ꯂꯩꯔꯛꯄꯅꯦꯕ ꯑꯗꯣ ꯃꯔꯨꯗꯣ ꯌꯣꯡꯆꯥꯛ ꯄꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯝꯃꯦꯜꯗ ꯍꯥꯞꯄꯗꯣ ꯌꯥꯎꯅꯦꯕ ꯃꯔꯨ ꯇꯣꯡ ꯆꯥꯎꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯆꯥꯕꯗ ꯈꯦꯠꯄꯗ ꯃꯨꯔꯝꯃꯅꯤ ꯃꯌꯥꯝ ꯆꯥꯕꯤꯒꯅꯨ ꯑꯗꯨ ꯄꯣꯏꯖꯟ ꯆꯤꯔꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯎꯔꯝꯃꯦꯕ ꯈꯦꯠꯄꯗ ꯃꯨꯕ ꯑꯃꯗꯣ ꯃꯌꯥꯝ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯁꯦꯐꯇꯤ ꯑꯣꯏꯅꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯄ ꯑꯃ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨꯗꯤꯁꯨ ꯌꯨꯝ ꯑꯇꯥꯎꯕ ꯍꯥꯏꯔꯦ ꯍꯥꯏꯌꯣ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨꯗꯤꯁꯤꯕꯨ ꯑꯍꯥꯟꯕ ꯃꯤꯡꯕꯤ ꯋꯥꯔꯤ ꯅꯨꯡꯁꯤꯕꯤꯔ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯅꯕ ꯑꯩ ꯀꯥꯡꯍꯧ ꯆꯥꯅꯤꯡꯉꯤ ꯑꯩꯗꯤ ꯍꯋꯥꯏ ꯏꯔꯣꯝꯕ ꯅꯠꯇꯦ ꯀꯩꯅꯣ ꯏꯔꯣꯝꯕꯁꯦ ꯀꯔꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯑꯁꯤ ꯁꯥꯏꯗ ꯄꯨꯊꯣꯛꯀꯣ ꯅꯠꯇꯕ ꯃꯌꯥꯏ ꯆꯞ ꯆꯥꯕꯤ ꯊꯝꯃꯣ ꯀꯩꯅꯣꯒ ꯂꯣꯟꯕꯅꯦꯕ ꯀꯔꯤ ꯀꯥꯎꯈ꯭ꯔꯦ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯁꯤ ꯌꯣꯡꯆꯥꯛ ꯍꯩꯅꯔꯛꯄ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯣ ꯆꯥꯗꯤ ꯆꯥꯅꯤꯡꯉꯤ Mama. ꯁꯤ yongchak luôn này thùng tất chảy mà yongchak gì thôi sao không được 수질라 응? 수질 양말이야 그렇지 야왜 살빨 응 영상에도 오자 수질네 확실히 sao luộc lên nè ồ nó đi bằng nào nhưng mà mình chỉ yongchak chứ đừng bàn là mấy mẹ mình chẳng làm nên độ
ꯍꯥꯎꯋꯦ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯝꯕꯁꯦ ꯀꯩ ꯑꯣ ꯁꯤꯁꯤꯔꯣ ꯑꯥ ꯅꯨꯡꯆꯥꯛꯒ ꯍꯋꯥꯏꯕꯤꯔꯨꯔꯁꯦ ꯑꯅꯤꯃꯛ ꯌꯥꯝꯅ ꯁꯤꯡꯁꯦ ꯍꯩꯅꯗꯦ ꯑꯩꯗꯤ ꯀꯩꯕ ꯁꯤꯡ ꯁꯤꯡꯅꯕ ꯆꯠꯁꯜꯂꯣ ꯑꯣ ꯍꯩꯕꯤ ꯃꯅꯥꯁꯨ ꯌꯥꯎꯔꯤꯅꯦ ꯀꯥꯏ ꯍꯩꯕꯤ ꯃꯅꯥꯅꯣ ꯌꯥꯎꯏꯗꯣ ꯍꯩꯕꯤ ꯀꯩꯕ ꯍꯩꯕꯥꯟ ꯀꯥꯏꯗ ꯍꯩꯕꯤꯅꯣ ꯑꯗꯨ ꯌꯥꯝ ꯂꯣꯏꯔꯦ ꯍꯥꯎꯋꯦ ꯉꯁꯤ ꯏꯔꯣꯝꯕꯁꯤꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯨ ꯑꯍꯥꯟꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯏꯕꯥꯅꯤ ꯏꯈꯨꯜꯂꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ Bye ꯕꯥꯏ bye. ꯕꯥꯏ